ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯔꯨ ꯄꯨꯜꯂꯝꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯀꯪꯒ꯭ꯔꯦꯁꯇ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯄꯤ ꯆꯤꯗꯝꯕꯔꯝꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯁꯟꯗꯣꯛꯂꯤ꯫ ꯐꯣꯛꯁ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯍꯌꯦꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯊꯣꯏꯗꯤꯡꯖꯝ ꯃꯅꯤꯍꯥꯔꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯊꯥ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯆꯝ 6 ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯥꯔꯄꯤꯑꯥꯏ ꯊꯧꯕꯥꯜꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯕ꯭ꯔꯣꯗꯕꯦꯟꯗ ꯁꯔꯚꯤꯁꯇ ꯑꯊꯤꯡꯕ ꯊꯝꯂꯝꯕ ꯑꯗꯨ ILL ꯑꯃꯁꯨꯡ FTTH ꯁꯔꯚꯤꯁꯀꯤ ꯑꯣꯏꯅ ꯀꯟꯗꯤꯁꯟ ꯈꯔꯗ ꯀꯣꯝꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯍꯣꯝꯒꯤ ꯀꯃꯤꯁꯅꯔ ꯑꯦꯟ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄ ꯂꯦꯞꯄꯨ, ꯃꯅꯤꯄꯨꯔꯗꯒꯤ ꯑꯐꯕ 1958 ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯨꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫